पाउजे दे युमफम ओइबा मरोइबा पाउ खरा अपडेट तौजरे ngarang so mioi marfu ga taruk positive oike hompu mangana discharge tauke ngarang so manipur da nongna mioi marfu taruk positive covid-19 positive oire masigi manungda mioi taraga manga amade central armed police force da gine aduga lemhauriba micham humramathoi asigi manungda mioi yankai mapan amade travel history leitaba local transmission ne aire ngarang nongna positive araklaba sing asi tharaga state asida covid-19 gi apunba confirm case lesing mariga samaga marfu dara nipan sukhre masigi manungda mioi lising aniga som hompu recover toba ngamkhre aduga mioi lising amaga sanipan kunga magana active case da leire haujuk pabada laichat asina mioi taraga homdoi siankhre ngarang no positive araklaba sing asi impal west dagi kunipan thopal dagi nipan impal east dagi taraga homdoi sosanpur dagi mapal nore dagi ahum kaksing dagi ama ukhrul dagi ahum amade bisnupur dagi tarukni haire hauki babung kunmari asida mioi hompu gamanga laichat asidagi phaduna discharge taukhre haire Atokpa pau amadana MLA Brojen ki disqualification case ka khre MLA famdagi Tokpa Ayaba Pikhre Wagjing Tentha Kendra ki MLA Paunam Brojen BJP yauram bi haibagi khudam jangdam amata leitabana mahaki mathakta lakpa disqualification case ka si speaker ki tribunal na dismiss taukhre hiram asiga mari leinana speaker Y Kemsan na hai matam khara ki mamangdagi Wagjing Tentha Kendra ki MLA P.Brojen ki disqualification ki case amakak pending da lehoki High Court ki directive amana tha asigi ahum phawba rai haidok piganu haina thamlakhibane namsinduna lakhiba P.Brojen ge case asi ngasi loisin khibane masigi maramdi mamangda MLA khara BJP da ming chalamme haibage damak dismiss tawkhi mato asigumna P.Brojen su case asi sathaduna lakpadu BJP da ming chanbagi pot ama phawba phangdabana maki case aju ngasi loisin khibane speaker na haiki P.Brojen tha asigi taragi ayupung taraga mathoi makhairum taba matamda MLA Oiba tokserage haiduna application ama pisillake magonda nahak nasana yana application asi pisillakpra haina hangbada mahaki paukum adu casing pending da leibana accept tawba ngamdabani adubo case asi losilabani na mahaki resignation adu accept tawre aike amromda MLA Paunam Brojen gi MLA famdagi Tokpa speaker na Ayaba Pikhre loinana MLA asigi chichu Hangle haina Manipur Legislative Assembly gi secretary na laukthokre haujuk phabuda Manipur gi oina Kendra humpu Leibagi Manungda Kendra traumdagi pham hangkhre maragasida India gi manungda NAGA sing Tilloi adubu Yanaba Amagi Makhadadi punna Chatminnagani Thuingalen MUIVAH India manungda NAGA sing Tilloi adubu Yanaba Amagi Makhada punna Chatminnagani haina National Socialist Council of Nagaland IM gi lusingba Thuingalen MUIVAH na phangdokkhre National Media Amagi report matung inna hai su lising ani tara mangata India laga ka khut yak pinakiba framework agreement aduda NAGA gi sovereignty bo masak khangki maramatona India manungda punduna NAGA sing leiroi adubo punna Chatminnagani aikoi gi phiral amadi constitution gi damak India government da hangadaba natte isagi leijatuna lakle framework agreement aduda inclusive peaceful coexistence of the two entities sharing sovereign power haina yaure masida inclusive hairiba wahisina tongan ba administrative amade political campsing da leiriba NAGA sing bo consingane NAGA sing India natraga Myanmar gi bijang da leite haina phongdokhi panbajai Delhi da leiriba TS MUIVAH intelligence bureau ga khanna nainaba kaya tawri adubo interlocutor oiriba Aran Rabi gade unabagi wafama matanga sifawa leitre haire aroibada content singa sige baru iba pau khara asiba pau tamjari ba Manipur Local News YouTube channel amade Facebook page asidagi yengbiriba punamak pothagachari loinana channel asina athumda kanarabadi subscribe like and share tawba kawbi kunu punamakpu amuka hana thagachari